Hello Mayam, Ngashigi video asidi smartphone ama leiramdaida aikoina yamna maru oina yengadaba component kharagi matangdani. Hojikandi smartphone anau tha khudingi company mayam sina loina puthorakpanina aikoina darkar taba adugi matungina akoina components sing se yenglaga lei taragadi hena long lasting oina sizinaba yadoineba. Aduga components sing se karigi yengdino haiba matamda akoi individually mi khudimang masa masagi tongan ba use ki matungina smartphone se leinai. For example, YouTube video sembei, Instagram da photo thagatpagi, Tik Tok natraga reels video sembei, sumain tawdana akoigi entertainment media kai browsing tawnanaba sizinai. Aigi opinion gi matungina component manga aduga component manga si kari karamna important oibage haibadu video sida makhata na yengminasi. Ahanbada processor amadi magi performance. Processor si yamna important oiba component amani. Overall phone sigi performance se magi processor sina drive tawrakaduineba aduna processor se hana yengba madakar tai gamer oiragadi khoigi processing se consider tawba yamna darkar tai main tawdana khoigi market ta huji yamna maming chatliba khara top notch oiba processor khara ai mayam da share tawjage madudi khoigi Qualcomm dagi Snapdragon 8 generation 1 masi huji ki Snapdragon gi latest oibani sigi matungda 8 series leigre 7 series leigre masi khara consider tawba yai Apple gi hairagana A15 bionic chip adu natragana A14 A13 phawba yai huji iPhone 11 da sizinariba aduga atopa Android ki processors natraga khogi Samsung gi hairagana Exynos 2100 aduga Kirin Helio kaya ama laikre adubu processor se hana consider tawba ma darkar tai budget tugi matungina ani subada screen amadi refresh rate Hojik matamda phone ayamba screen apakpa ngata lae adubu mi khara manadi apikpa screen consider tawi adubu kanagumba akogi social media experience tawnanaba natra entertainment gi purpose khatangi leibo itaragadi screen apakpa darkar oirakaduineba kaigino hai matamda screen do pick taragadi yengpham khangredana screen se pakpa taraga su magi refresh rate tuna support tawdragadi visual experience no aite refresh rate se kaino hai matamda khoina phone se scroll tawba matamda magi scroll tawrapaduda pirakpa details data mayamdo yamna thuna per second da kayam refresh tawi haibadune khoina pameba details sat ulaktragadi blur chatlagadi visually yengbada nuaitedana ado hojik matamdadi ayambana 90 Hz kumba 120 Hz kumba je Android natraga phone ayambada laknare market ta yamna smooth oiba refresh rate ki companies khara ma hairagadi hojik mamang sehida Apple iPhone 13 Pro series ta moina refresh rate se akogi app natraga sizinariba potu gi matungina 120 phawba update pikre Samsung already moigi top notch phone sing da yaure aduga ina haikiba ai OnePlus sidasu 90 Hz phawdidi yaure so budget ki matungina sidasu tongale adubu refresh rate se hena yamagadi akoigi social media experience natraga akoina phone se sina matamda hena smooth hoiba hena nungaiba haitare ahum subada camera quality YouTuber natraga blogger natraga akoigi social media influencer oiragadi camera se yamna maru oiba component amane ba smartphone da camera se yaudragadi processor fana thurasu sizinafam do leitidana market ta huji yamna maming chatpa smartphone cameras kharadi akoigi Google gi Pixel 6 natraga 5 even 4 series pok da yamna fai haina mayamna review tongnai plus Apple gi camera di fai haina mayam already loi khangnare adubu mi khudimak Apple paiba ngamdabanina akoigi Android tasu camera afaba lei ai isama OnePlus 70 sizinai masi chahi ani susale karigino hai matamda ai gi requirement dugi matungina akoigi photo quality oiro aina video mateng ama namge hai taragasu ai gi sufficient oiba almai tawdana ngasagi budget ki matungina akoina yengba yai aduga video sida aina camera afaba budget ki list khudimak loima hapadudi sangmalani aduna marum oiraga in depth akoigi budget wise camera phone battery phone processors phone ai future da soidana hapcharake ngasidi akoigi video si overall component manga si akoina darkar tariba akoigi budget tugi matungina karamna select tawgani haibadugi matangda oibanina si khatang khaminasi video si makha tadringeda kariguma channel asida hanba oiragadi sigumlaba technology related video Manipuri version da yengnabi damakta channel asibu subscribe tawbiu aduga bell icon busu click tawbiu haibadi aina video hek hapkalakpaga yengnabagi damakta adudi video makhata minerasi mari subada smartphone gi battery natraga magi charge se kyam thui haibdo ngasai gi processor screen natraga camera se phana thurasu smartphone gi battery se yamna thuna loiraba
natraga akhoi charge tawda matam yam changlagadi kanade haibadi component mayam si loinamak merge tawraga smartphone se magi budget to gi matungina best of the smartphone natraga best for the budget se ohelineba almai tawdana hujik matamda akhoi gi on an average natraga na akhoi gi 4000 mAh natra 4000 gi plus ngata laknareba ado aigi suggestion sadi hoje akhoi gi budget matungina minimum 4000 mAh battery capacity sidi lefam thoe aduga loinana akhoi gi battery se charge tawba matamda kayam kuina changi full loibada kayam kuina changi haibasisu yamna yengdaba yadraba component amaneba market ta maming lereba smartphone natraga companies khara dudi akhoi gi asus ki ROG phone si yamna mai capacity yam chawe plus Samsung gi mobile su hojikti akhoi gi budget wise ta ju atang bada su phone gi battery capacity se yamna wangba lae aduga OnePlus ki di aina haibado ngasai gi charging si yamna thubani na ai isamak si nai adubu overall akhoi na yengadabadi magi battery capacity se kyam yami plus akhoi gi charging se thubra thudabra magi charging watt se kaya natabano haibado consider tabam thoe point number 5 aroibada akhoi na yengadabsi memory card options haibadi internet memory se ngasai again camera quality se am phare camera sina record torko matam natraga akhoi gi phone se amna fast ore game achau download torko matam da install tokhom yaugdradi mokanade adagi mathakta hojikti already Android version se yamna yamnena memory du yamna consume tawe aigi mota 128GB se hojik matamda yamna limited oi adubu kanaguma budget tuna yadragadi 128 se consider tawam thoi internal memory da aduga RAM gi option dadi at least 6GB memory RAM oigadaba haina khale adubu hojik market ta 256 512GB internal memory 8GB RAM 12GB RAM am thole adu mayam gi budget to gi matungina consider tawbiu aduna maramaraga isagi usage natraga sinabadu matungina memory card khanbiu sine ngasigi point manga haibadi processor screen and refresh rate aduga camera quality battery aduga memory card options sina taba atopa points khara akoina consider tawde adudi ai mayam da haijage brand maming material karina sarakpano plastic la glass la aluminum la haibadu adagi sim card slot color karino headphone jack yaubra yaudabra charger magi type to karino type C ra karino aduga user interface adagi magi button sai tare for example akhoi gi sigi button OnePlus ti yaurije silent ta thamnaba adagi vibrate ta thamnaba regular thamnaba yaweba sigum button se ma'am akhoi consider tawgidre ngasai gi top 5 akhoi na discuss tawgiba point manga si hen hana consider tawragadi already khoi gi budget to matungina phone afaba madi dum phangani adugi matungda kari machu pami pamde adudi available oibagi matungina marak sida kari gumba aina points khara mayamna yengba mayamna pamjaba miss taw taragadi comment section sa soidana habiro ai consider tawraga mathangi update video da soidana hapcharake kari gumba ngasigi video asidagi kitang oirabasu kana phangtaragadi video asibu like tawsenbiro aduga kana gumba akhoi gi anoba phone lerakadaba mi leitaragadi sigi video asibu soidana suggest tawbiu I hope sina moida khatang oirabasu mateng phangadaw male ngasigi di video asi swaida losenjerage thank you so much for watching mathangi video da muk thainarase